Hello Myam, amok hana Sesamenes Wallgi YouTube channel da Myam butaram noksari. Ngasi yamna Nungaiba Pao khara tare ngasi date 17 gi Waqf Amendment Act 2025 ki makha tarak pa hearing da Supreme Court na yang fazaba interim order ani kha ka stay tawna ba hauji Waqf Amendment Act 2025 te yawa yamna controversy oiba point ani kha Supreme Court na Haibasi Matangi hearing for Chatnavia Roy Haina Order Tareko, Masi Ekoi Mayamgi, Islam Meaning Chatpa is no Mayambi, my Papuni Heavy Masiki, my Papas in a Luibinate, Ka, Makata hearing Megi Tang Manga 2025 Tele, Adongasigi Maruiba Takiva Ka, Maruina interim order Tahi point and Ido Karam Karaman Hamatam, the Yam the controversy Oiba Ka. Mamangi ekta yauki Waqf by users matangi hearing poba center na Supreme Court assurance pire ekoi matangi hearing yaudri poba any properties ama hekta hoji ekoi na Waqf gi properties nate haina lauthoroi hoji mamangi act provision do Waqf by users adum chatnaraga leigani ena Supreme Court na center na Supreme Court yam fazaba assurance ma thamgre aduga ani suba point da non-Muslim State Waqf Board amasung Central Waqf Council da non-Muslim ani dagi tadana hairiba members singa sida yawgadabani haina anova Waqf Amendment Act 2025 da hapjalakba adu center na Supreme Court ki maikai da ko hairiba non-Muslim ani si koi yaholaroi haibagi chapchaba assurance adu Supreme Court ngasi thamgre ko hairiba interim order si masi mathangi hearing megi tang manga 2025 hoba chatnagani masigi marak sida central government na any state government okay makoina any Waqf gi properties amma makoi gi lamni haina hoji kaim da tobu yaroi yam nuai triba paw amma khakna ngasi aina news ta thengnabada UP da 52 acres hana Waqf gi properties oiramba 52 acres ma sarkar na lotion khre haiba gi news am khakla ai mase yam tawada nuai tabani ko makoina akoi gi exi pass over thangairi exi chatnaba ho thangairi ko masida makoina ekoi kamai tawino khangde ngasi numit nipani hapta sida ekoi illegal oiba illegal ni kaina lamse makoi gi lausin na ba makoi hana plan ya laga ko exi pastor ni haina khangbadagi makoi hana loina plan ya laga lamse ngasi Waqf gi properties mayam di lausin na ba hotnamba du ngasi gi Supreme Court ki interim order sidadi makoi kaim toba yaroi masi koi Isrinaw Myam Musulman Isrinaw Myam bi mai pa puni haina lawjai tarakpada mahatarakpada su mahatarakpa hearing da su ko Myam ekoi Myam gi duwa dagi Myam gi support dagi Supreme Court na ekoi maikai da oi ekoi maikai da oi lepi ba rai tarakpa oisano okay masini hauji ki breaking news si Myam Myam da haizening na video se hauji ta sem jabani ko aduni Myam mahatarakpa update ngamina si Myam na ai channel si support to view like subscribe to view ko Myam be nuai video Myam pujna laksage and masigi di matang zero sensor Myam thank you